ngasi nomida waram phongkiba tungan tungan Manipuri siphongsing amasung thokkiba thawdok wathokisingdagi maruoiba ipausing miyamda thamjagi ahanbada Kangleipakki Mairadagi maruoiba pau oina lakhusaraga Manipura poppy plantation tawara masing yablaba chemical sizinaduna lebak lehauda akaiba pibada natana hu sienbi ising sizinabadagi laina kya pokhalli Commissioner Organic farming ki matana Nongmei ki oiba regional conference amangasi Hotel Imphal ki conference holder Ministry of Agriculture and Farmers Welfare Government of India ki regional Center for Organic and National Farming Imphal Department of Horticulture and Soil Conservation amati Manipur Organic Mission Agency MOMA na sinduna pangtukre Manipur poppy plantation tawbada masing yamlaba chemical sing sizinaduna lebak lehauda akaiba kya pibada natana nungzu thada madudagi sen tharakpa hu senbi ising adu sizinarubadagi miyoibada makhal kyagi laina na naraknabagi maram oili hainasu thauram maduru saruk yakhiba Horticulture and Soil Conservation ki Commissioner Home Secretary Thaitholing Panmaina phongtokre Thauram Madura Department of Horticulture and Soil Conservation Government of Manipur ki Commissioner cum Secretary Thaitholing Panmai Central Agricultural University CAU ki Director of Extension Education ki Professor PH Ranjit Sharma Department of Horticulture and Soil Conservation Imphal ki Director K Devadatta Sharma Nawab General Manager Pat Mandalamadi RCONF ki Regional In Charge Dr. BY Deogihana athuba mithungnen singoina sarugyaki no magyoeba organic farming ki matangna pangthokiba khana nainaba thauram aduga mari leinana Department of Horticulture and Soil Conservation Government of Manipur ki Commissioner cum Secretary Thaithuling Kamaina phungtokhibada chinjak haibasi miyoeba khoigi medicine makhalamani aikoina sagadori chinjak adu afaba makhal gi chinjak charabadi laina tina narakadabadi kanbangami maram aduna lamdamas lairiba miyamna haksang phana thamnabgidama afaba makhal gi chinjak chaba ngamnaba honabada chemical yaudaba chinjak sing sana bonasi yariba makai laumi sing organic farming da ehenba miyeng sangduna afaba puthok tuna lamdamas gi miyamna phangana bohona si loinana matamgi matung ina laumi sing da ehenba miyeng thamduna laumi gi masing hengat hansena su phungdokhi Amaromdana Manipur gi electoral constituency semdoktringaida illegal immigrants sing thidoktuna maramdamda halankinaba MP sana jawbana parliament takshinkhre Manipur gi lairiba electoral constituency sing karigumba makhalamata gi semdok semjin tawdringai mamangda illegal immigrants sing thidoktuna masa masa gi maramda halankinaba thabak hana lokhanaba Rajya Sabha gi MP ningthau sana jawba laishemana parliament takshinkhre ngasi phamkiba parliament mifamgi 0 hour gi matamda MP ningthau sana jawbana illegal immigrant gi wafam asi house ta puthokladuna hai Manipur gi house oiriba law and order gi phibam asi yengduna state asi gi lairiba electoral constituency singda semdokpa hai haibasi asumbo oiroi kumja English singa mag samapan go humfuga mapan dagi English singa niga kunga mari phawbada Kangpokpi Tengnopal Sandel Suchampur Pherzol districta mauksaga manadaba mongda khul satreka kunthraga mathui leramadi khul lisinga mag satruko kunga mari de hengalaki sahi yankai romasida hengalakriba khul masinga si sanipanga maudra gumdoini haibadi sara samaga kungani thoni adubu naga frupna namna taba mafam singdadi khul masinga si chaunga kunga teretagi chaunga humjraga taruk oiduna yamlabda khul masing nifu mapan hengatuna sada mapan ka hengali asumna akaknaba community amana namna taba mafam singda mauksaga manadaba phibamda khul masing khangen hengalakpana hairiba community asina Manipur political gi khudongsa launabagi damak aranba thabak kya sathari haiba masana adumak taksaraki MP ningthau sana jawbana makhatana hai illegal immigrants sing asina India administration khuthingjina na bohonari makoine Indo Myanmar ngamkhai gi khudongsa laudun illegal infiltration gi kuthangda electoral politics sanari maramaduna delimitation tawbana singba yauna electoral constituency sing semdok semjin tawdringa gi mamangda kumja English singa magstama panga yangkhai ga mathodi gumpham oiduna NRC satna hanbaga loinana illegal immigrants sing khandoktuna masagi maramda halanki gadabani khongthang asi maram charaba amata ngairaba worusing ogani madu natrabadi state asida asauba demographic imbalance thoktuna yellow missing kaya mayok naragani loina yellow proof singi tungi punsi tamangamdaba phibam amata taragani haina MP ningthau sana jawbana India government ki puning singsinki amaromdana
इमागी मैरागी टीम यूनियन होम मिनिस्टर उनबगी मतम चयोल गायनब खंगलकली तिलोत्तमा भारत की प्रेसिडेंट बीजेपी की नेशनल प्रेसिडेंट जेपी नड्डा उननब पेबियो है था मंगादी इमागी मैरागी टीम दिल्ली लेदुना मरी लेनबसिंगदा अयिब सिरोल पिसिनख्रबसु ngasi फाव उनबगी मतम पिरकप लेथ्री अदुबो ngasi इमागी मैरागी मैकेदगी यूनियन होम मिनिस्टर उननब मतम पिबियो हैना यूनियन होम मिनिस्टर की ऑफिस ता अयिब सिरोल पिसिनख्रे लोइदना यूनियन होम मिनिस्टर अमित शाह उनबगी मतम सयोल मंगाइनब खंगलख्रे हैना हौजिक दिल्ली दा लेरिबि इमागी मैरागी टीम दा सरुग यारिबि इमागी मैरागी मेंबर हिजम तिलोत्तमाना फोंदोख्रे मांगना फोंदोखिबदा ममांग भारत की प्रेसिडेंट द्रौपदी मुर्मू बीजेपी की नेशनल प्रेसिडेंट जेपी नड्डा उननब हाइजखिबदा हौजिक फाव मतम पिद्री महाभारत की वरीदा मतम सांगना तुम्मी हाइनरिबा कुंभकर्ण फाव था तरुक तुमलग होगली अदुबो भारत लेंगा की लुसिंगबसिंग मणिपुर की मतंगदि हौजिक फाव तुमदुना लेरी भारत की प्राइम मिनिस्टर नरेंद्र मोदी ने सही अनी फरकलब मणिपुर की इरांग की मतंगदा वा मसेट अमा फाव गांगदना तुमिना लेरी लोइनना मणिपुर अमुक फाव लाक्ट्री मसिमक भारत लेंगा मणिपुर थौसादे है ताकपने है बियाउना तिलोत्तमा वफम क्या फोंदोखी अतोप पावमना पोचे पुसलप गाड़ी चाम इम्फाल की दमक जरीबम थादोख्री ngase pung taruka makhai taba matamda chamaga marfugumari CRPF battalion F company gi inspector amana lusingduna squad tawduna national highway kuntraga imphal jiribam lambida puna mal puslakpa gari chama sindun imphal gi damuk jiribam thadokre mal puslakpa gari taraga mathuina squad kona dabadigi jiribam da panduna lehawra hari imphal gi damak jiribam thadokraba gari chama dudi LPG bullet taraga mapan LPG cylinder ani पेट्रोल टैंकर तरागा तरेट डीजल टैंकर कुनगमापन केरोसिन टैंकर अनी पुना हुमफुगमापनी अदुगा अतै पचे पुसलप गाड़ी कुंथ्रागा मथोइना FCI की तरागा मथोइ सीमेंट तरागा मंगा ट्रांसपोर्ट की अमनी अमरमदा स्क्वाड कोनदबदगी पेट्रोल टैंकर तरु LPG अनी तुआन असा अथकी पोलम पुसलप गाड़ी अहुम पुना गाड़ी तरागा मथोइ जिरीबमदा पंदुनो लेहौरी हरी अमरमदना थौबाल दाम खुलेन विलेज अमदी वापोकविदा ऑपरेशन चथबदा खुलाई क्या फगतपा ngमख्रे सिक्योरिटी फोर्स की कामुना थौबाल दाम अमदी सुगुनु पुलिस स्टेशन कोनबा मफम अनिदा ngarang चथकिबो ऑपरेशन द खुलाई पाइबिसिंगना लोडसिंदुना थमलंबा ओइगनी हाइना थाजबा खुलाई क्या फगतपा ngमले हाइना मणिपुर पुलिस की पावमना हाइदि पाउसिन हाइ ngarang इम्फाल ईस्ट डिस्ट्रिक्ट की थौबाल दाम पुलिस स्टेशन कोनबा खुलेन विलेज चथकिबो ऑपरेशन दुदा फगतकिबो खुलाई सिंग दुदी AK-56 राइफल अनि मैगजीन अनि 7.62 mm SLR rifle ama magazine ama SMG carbine ama 36 hand grenade manga tape launching taret LM explosive mari lethot shell ani AK live ammunition kuntra insert live ammunition kun 303 live ammunition taraga manga SLR live ammunition taruk Among carbine live ammunition taraga manga 9 mm live ammunition manga M20 live ammunition ohum .38 live ammunition ni 12 bore live ammunition ani A1 rifles ammunition ama insert rifle magazine mari SMG carbine magazine ani SLR magazine ama 303 MMG magazine ama detonator ani AK rifle bayonet ani empty iron ammunition box ama amasum blank cartridge manga among carbine empty tara 7.62 mm empty case kuntraga mathoi 303 empty case taragatare 9 mm empty case ama radio set manga radio set charger ohum amasum rubber bullet manga empty riot shell manga life kit ani BP helmet taruk BP plate ani BP jacket manga combat dress pen ani combat dress shirt ani combat shirt ani amasum combat boot ani sport kari amaramda Kaksing district ki sugunu police na kuanba wapok pida satakibو operation su SLR ama empty magazine ani 9 mm pistol ama detonator yaudaba 36 hand grenade ani insert ki daylight telescope sighting ani 303 LMG ki empty magazine ani insert rifle empty magazine ama handheld radio set above ani radio set Kenwood ama Kenwood ki charger ama BP helmet ama BP local mat ama tear gas stun grenade ahum tear gas stinger grenade ani smoke grenade ani fakat pangam khiari phagalaba polam singa simari lenaba police station sing da kusina khreina pausina haidi amarom dana pausal pausiri gi lakhusaraga poppy thabada seasonaba husilba chemical sing nungju pantha da sen tharaktun seasonaba da laina kya narakpa yai pamai
Manipur poppy plantation toward chemical sing season aduna laipak lehau da akaiba kya pibdana tana nungzu panthada madudagi sentrakpo hu sen ising season aruba miyoida makhal makha kya gi laina narakpa yaina horticulture and soil conservation Manipur gi commissioner kam secretary Thaithuling Pamaina Fundurakli, Ngasi Ministry of Agriculture and Farmers Welfare, Government of India Regional Center for Organic and Natural Farming Impal Department of Horticulture and Science Conservation Amadi Manipur Organic Mission Agency Moma Sinduna Organic Farming Matan Nongmei Regional Conference Ama Hotel Impal gi Conference Holder Pantokre, Thauramadu Central Agricultural University Kaugi Director of Extension Education ki Professor T.S. Ranjit Sharma, Department of Horticulture and Soil Conservation ki Director K. Devadatta Sharma, NABARD ki General Manager Part Mandalamadi, RCONF ki Regional In Charge Dr. B.Y. Deogar Susargyaki, Thaithuling Pamaina Makhatara Dunhai, Aikoin Apapa Makal ki Sinjak Sarab de Laina Tina Kya Narakada Vadi Ngakopangani, Maramaduna, Lamdamasi de Lady Bamiam Haksang Pana Tamnabagdam Apapa Makal ki Sinjak Sab. Ngamna bohona bada chemical yaw da bachinchak sing sana bonasi yariba makai lomi sing organic farming da ehen ba miyeng sangduna afaba puthok tuna lamdam sigi miyam na phangana na bohona si haikena su paus da makata na su phungdorakli makha satharak poidanga sinumida waram phung ki ba kangla paugi editorial mem special content moina thamjagi nomai kappagi chang hanthakhrabasu wa thoki waroisin purak palaitri Manipur cookies in the Landarakpati watok loikam night and Larakibadu, PR Lengak Larakibadi Nongmei kappagi sang, Singtania over Mon hanthakhrabasu Lalgi watok loidiana lobiatri. Central government mite Musun cookie and Nigimer to Wadi Sana Hauna Bataurang lady. Watawasigi Warois and Purana Bohonari. Hari Karama Mong Warriors and Purakadori Bigi Habit the Miam House of Pabu and a Kangam the lady. Central government gi Makati Karama Pibam the Warriors and Purakadori Bigi Hava, Sapsana Kangan Basletri. Masina Sai Sakiagi Mamang upon Bigi Saktam Halakiba, Manipurgi Yellow Miyangi Mapamda, Sing Nabamadi Puning Laita Dava Adamak lady. Miyamgi mafam da singnaba lairibagi maramdi wathoki waroisin puraknaba wayel sathabada yong tagiengi thawong sathaduna apunbagi saktam amadi administration akaiba pirakadra habisini adabu union home minister gi maikedi gi kokising taliba demand separate administration piroi haiba wapam sing hanjin phungdokibaduna miyamgi pukning amasung wakal khara makaidi laita handaba lenati central government gi phirebasida miyamna kadai phawba thajaba Thamgadagi haiba langtuknaba lairibagi maramdi central government miyamna piwa thajabasing thabak to onthokta madi ngaki weba wapam sing phongdoktuna lakhibadagini koki singna separate administration ki demand tawduna mitai miyam hatpa madi yum kai mai thabagi crime sing chatharkiba sahi ani mapung phajilaklaba matungda central government ki maikedi separate administration ki demand piroi haiba wapam asi landaba horakhiba matamda khanganbaga loinana waroisin puraknaba phirep lawramba thuklabadi miyamgi mafamda mayuknari Wabasing si mayuk naram da bagay. Koki sing akan malanting sa tarakiba matam da central government gi maikedi watu asi mapalam gi khut yawi hairambadagi amuk watu asi mite amasung koki ani gi marta thokpa kangloki irang ni amu haiduna manung len mamawong sa thaduna lerakibani matungda watu asigi waroisin puraknabani haiduna union home minister singi saruk ngakpaduga CM na tampaki saruk ngaknabani haiduna buffer zone CM kiba amadi koki theory singbu akhanaba paramilitary force amana ngaksenbagi hindoktuna apunbagi saktam ngakliba mitei singi mathakta puna landamiнаrakibagi wathok sing laikitabanati thawong sing asina maram oiraga central government amadi central force singda miyamna thajadaba amadi PNBgi kholaw sing lerakibani adubo central government gi maikedi state asida PR thamjinduna wathoki waroisin purakna bokhona rakhiba tha ani mapung phajilakba phawba wathoki waroisin purakna bigi maikeda kadai phabo khumang chokshilibagi haiba khangmangamdana leiri wathok asigi waroisin purakna bagi dama state asida tha kya PR thamkhigedagi haiba wang leiri amaromda BJP gi MLA singi marakta anoba lengaklon semnabani haiduna khongbu senaduna sian busong kya phangni lori bidi anoba lengak semna bohonari be MLA singi marakta lusingbo oiningba kya yawbudi karamba lusingmuna lengak semma ngamgadori begi haibu go hanglaitabnati lusingba munabigi wathokna lengak semnaba majority phangba ngamdaba thoklabadi hanigi semna lusingba lengak lona do amuk hanjilakadra natragana PR makha tana thamjilakadra haibasisu nainingai oi
ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯄꯤ.ꯑꯥꯔ. ꯂꯩꯉꯥꯛ ꯃꯅꯨꯡꯗ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯄꯥꯝꯅꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯤ.ꯑꯥꯔ. ꯂꯩꯉꯥꯛꯅ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯅꯨꯡ ꯂꯦꯟꯕ ꯃꯑꯣꯡꯒꯤ ꯊꯧꯑꯣꯡ ꯆꯠꯊꯗꯨꯅ ꯂꯩꯔꯕꯗꯤ ꯃꯤꯌꯥꯝꯅ ꯄꯤ.ꯑꯥꯔ. ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯊꯧꯁꯤꯜꯒꯤ ꯃꯥꯌꯣꯛꯇ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯑꯃꯗꯤ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯜꯂꯛꯄ ꯊꯣꯛꯂꯕꯗꯤ ꯀꯔꯤ ꯐꯤꯕꯝ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯂꯩꯇꯕ ꯅꯠꯇꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡꯗ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯊꯝꯂꯤꯕꯁꯤ ꯃꯥꯡꯍꯟꯗꯅꯕ ꯍꯣꯠꯅꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯧ꯫ ꯃꯅꯨꯡ ꯂꯦꯟꯕ ꯃꯑꯣꯡꯒꯤ ꯂꯩꯉꯥꯛꯂꯣꯟꯒꯤ ꯈꯣꯡꯊꯥꯡꯅ ꯆꯥꯎꯈꯠꯄ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯍꯟꯕ ꯉꯝꯂꯣꯏ꯫ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯃꯁꯨꯡ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯕꯝ ꯐꯍꯟꯕꯁꯨ ꯉꯝꯂꯣꯏ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯦ.ꯇꯤ.ꯅ ꯗ꯭ꯔꯒ ꯌꯣꯟꯊꯣꯛ ꯌꯣꯟꯁꯤꯟ ꯇꯧꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯔꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 19 ꯑꯃꯁꯨꯡ ꯌꯨꯅꯤꯠ 39ꯒꯤ ꯇꯦꯡꯒꯣꯂꯣꯏ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯌꯥꯏꯁ꯭ꯀꯨꯜ ꯑꯦꯔꯤꯌꯥꯗꯒꯤ ꯗ꯭ꯔꯒ ꯌꯣꯟꯊꯣꯛ ꯌꯣꯟꯁꯤꯟꯗ ꯁꯤꯖꯤꯟꯅꯕ ꯑꯣꯇꯣ ꯔꯤꯛꯁꯣ ꯑꯃ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯃ ꯐꯒꯠꯂꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ ꯋꯥꯈꯜ ꯇꯝꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯍꯧꯒꯠꯂꯛꯂꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡꯕꯨ ꯗ꯭ꯔꯒꯀꯤ ꯈꯌꯥꯠꯇꯒꯤ ꯀꯟꯅꯅꯕꯒꯤ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯦ.ꯇꯤ. ꯌꯨꯅꯤꯠ 19 ꯑꯃꯁꯨꯡ ꯌꯨꯅꯤꯠ 39ꯒꯤ ꯑꯄꯨꯟꯕ ꯈꯨꯠꯄꯨ ꯑꯃꯅ ꯗ꯭ꯔꯒ ꯌꯣꯟꯊꯣꯛ ꯌꯣꯟꯁꯤꯟ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯣꯇꯣ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MN01AJ0573 ꯊꯧꯗꯨꯅ ꯗ꯭ꯔꯒ ꯌꯣꯟꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯃ ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯐꯣꯠꯈꯤ꯫ ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯐꯥꯔꯕ ꯃꯤꯑꯣꯏꯗꯨꯗꯤ ꯈꯦꯇ꯭ꯔꯤꯒꯥꯎ ꯅꯍꯥꯔꯨꯞꯇꯒꯤ ꯈꯨꯂꯥꯛꯄꯝ ꯑꯃꯤꯔ ꯈꯥꯟ ꯀꯧꯏ꯫ ꯍꯧꯖꯤꯛꯅ ꯅꯨꯄꯤ ꯃꯄꯥꯝ ꯀꯣꯛꯇꯥꯗ ꯂꯩꯕꯅꯤ꯫ ꯃꯍꯥꯛ ꯃꯇꯨꯡ ꯇꯧꯗꯅꯕ ꯋꯥꯈꯜ ꯇꯝꯃꯤꯟꯅꯔꯕ ꯃꯇꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯕꯤꯅꯥꯁ ꯑꯃꯁꯨꯡ ꯑꯦꯟꯊꯣꯅꯤꯒꯤ ꯃꯉꯥꯅꯤ ꯂꯩꯍꯨꯜ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯕ ꯅꯤꯡꯊꯧꯖꯝ ꯑꯦꯟꯊꯣꯅꯤ ꯑꯃꯁꯨꯡ ꯃꯥꯏꯕꯝ ꯑꯕꯤꯅꯥꯁ ꯑꯅꯤꯒꯤ ꯃꯉꯥꯅꯤ ꯂꯩꯍꯨꯜ ꯇꯝꯕꯒꯤ ꯊꯧꯔꯝ ꯉꯁꯤ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯄꯣꯛꯅꯐꯝ ꯑꯈꯥꯝ ꯑꯋꯥꯡ ꯂꯩꯀꯥꯏ ꯏꯝꯐꯥꯜ ꯋꯦꯁꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯃꯉꯥꯅꯤ ꯂꯩꯍꯨꯜ ꯇꯝꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤ.ꯑꯦꯁ.ꯑꯣ ꯀꯌꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡ, ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯇꯦꯡꯒꯣꯜꯂꯣꯏꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯗꯨꯒ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ꯫ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫